अहनबदा मरुद पाव हिजरी Manipur Sangai Festival Hogdokfom Oiriba Moirang Kunogi Sangai Ethnic Park Chief Minister Nongthombam Birena Sangakre Lakadoriba Chahi Lising Ani Kunhumdoidagi Sangai Festival Moirang da Pangthoklakani Hapta Kangjebungda Bakal Amatagi Tholok Pangthokloroi Haina Chief Minister N Birena Phungdokre London asda fangliba u morok America da thana bagi damak test tawkre SGS ki mioi singna yengsin kre Amadi sangai kanna bagi pandam da yaro sangai haina mingthonba sangai bu sai thaba isei hauna bi matung ina phong kre Kurumzari, PONYTV na pizaba namidang wairam gi Manipuri pau midyang tabiri basingbo Jennifer Sharma taram nokchari. Haujek pau sandok na pizari. Manipur Sangai Festival ki hogdok from Oiriba, Bishnupur District ki manung chenba Moirang Kunogi Sangai Ethnic Park ngasi Manipur ki Chief Minister Nongthombam Birena Sangakre. Thorom aduda Manipur gi ningthau leisem basana jawa yauna Manipur lenga ki Minister MLA tongan ba department ki makok thongbo official singna sarabya ke. Thorom aduga mari lenyana Chief Minister N Birena hai ngasi sangaduna miyam da khutsinari ba mafam asi supnagi tha ahom gi manungda semki bane park asida Manipur da amata onya khunda minyariba tribe makhal kuntra humdoida masa gi nat amadi chatnabi da yumpham oiba yumsing saduna thamle park asina aikoi amatani ichil inawni haba tak pagaloinyana nungsi chanana chok thokna hingba ngambagi wakhalon adu pokhan ba ngamlagani haina su phongdokhe Chief Minister na makha taraduna Sanga Ethnic Park asi kanana yengsingani haibadu festival asna loiraba matungda park asige ngasi odiba phibam asi yorakna bahotna bada wabi khiba mioi singa kupna khanyarakani amaromda telaba matam asida mapung faba park ama oinya bahotna bada wabi khiba puna makpu Chief Minister na thagat pa amadi kai khunna ba utki Honorable Donor Minister Shri Kishan Reddy Jilani, Lamana, Koigi Nasi Sangai Festival, Ekoi Amatani Habi Tim the Bangkok Sarivan Festival, see Mana inaugurate to Viragani, Mangalang Siliva, Mayam Punama, Yamaroina, Deputy Commissioner, Vishnupur, Aduga SP Vishnupur, Asoba, Mawonga, Mateng Pangbikiba, Aduga Kogi Poliski, Pangagi Training Center, the Labor no Mayam, Sigi Ethnic Park, see Sumnagi Ethnic Park Nate. Waraba sahi ani pandemic na haka launaraba misi mina maruma pangkaya isa isu kaya kaine ro matung da pangthoka adugumba Sangai Festival sigi theme Festival of Oneness ai maningi ethnic huts mayam si desa lobakana isa da tusungba mitgi pita ke bakangode lairiba tribe kunthani thoi humdoi sina magi traditional dress selakanda hut singi mamang da lepakana moina harau jabudo ai khoi se masigi lebak sigi state sigi part amani ko ga haibagi makoi da sida lehodiba mayam sina magi trup Torkana Jagoi Saraga, Lai, Foramaga, Mother, Kalori Wakaldo, Aduki Potutana, but the state government honors. Bishnupur District Manung Chana, Moirang da Ladiba, Loktak Pata, Amot Pafum di Amadi Kang Sing Sing Dokpada, Sizinaba, Anoba, Long Boom Hydraulic Excavator Mapal, Ngasi Manipur Chief Minister N Birena, Loktak Development Authority da Kutsina Kray. Akoi bagi pibam kansi harabadi field chatuna tabak tauba mathau tai office the famnaga file the akoi bagi pibam amadi mahusa kan ba yaroi office the famnaga kanna bo honari ngaida isagi lan kaya mangkrabage habadu khanthabiu haina Chief Minister N Birena phungdorakle ngasi moirangi sendra da pangthokiba LDA gi machinery sing khutsina bagi tharam aduda LDA gi chairman M Asni Kumar Minister L Susindro LDA gi project director L Bagaton Chief Secretary Rajesh Kumar Council of Minister amadi MLA singsu sarukya ke Chief Minister N Birena Anoba excavator singi so adu LDA gi driver singda khutsinara duna Anoba amadi hanagi leiriba machine sing ase sizina duna tha ama ani gi manungda loktak pat sengdokna ba thabak pakhatlakani loinana driver singna su leiriba machine sing ase sizina duna isagi iral ni khanna loktak pat asi matam chana sengdokpiu haina appeal tawke Thorom aduda saruk yakiba LDA gi chairman M Asni Kumarna Lengak asibulu chingniba Chief Minister N Birena Loktak Pat kanna ba paikhatliba thorang sing nauhonana singthaki amadi Chief Minister bu thagatpa phungdokhi Thorom aduga mari lenyana Chief Minister na hai
Loktak pat asi leitrabadi ekoi hingba ngamloi maram aduna handak pat asi kannabagi khongthang ama oina demarcation tawbagi thabak chatharakpani masada sunatana laingak asna pat asi kannaba cabinet subcommittee fawba semduna lairi Loktak pata SHARMA khangpok sangsing adu tung koina chatnaba yaba mawongda semgat sagana mahotnari hairaduna chatna kanglon amagi makhada laingaki makaidagi miyamgi pukjak tattanaba soidina hotnagani haikhi Chief Minister namakha taraduna Mina tabak ama tawrak labadi yet kadabagi ngayuna layba miyoy kaya yawdaba natte adubu apaba tabak ama tawrak pamatamda mateng pangsin bagi hainabisu thamsi mahausagi fazabana thalaba loktak pat asi kannaba hotnabada aikoi khudingmaki thaudang chawi hairaduna lakatori bachahi lisingani kunhumdoidagi sangai festival asi moirangda pangthoklagani hapta kangjebungda karigumba makhal amatagi thorom pangthoklaroi haina Chief Minister na makha takhi launch ꯇꯧꯒꯗꯕꯅꯤ donor minister ꯂꯥꯛꯑꯅꯤ ꯃꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯕ ꯂꯣꯛꯇꯥꯛꯁꯦ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯃ ꯑꯩ ꯉꯔꯥꯡ ꯊꯥꯒꯠꯆꯈꯤꯕꯅꯤ ꯂꯣꯛꯇꯥꯛꯅ ꯂꯩꯇꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯂꯣꯛꯇꯥꯛ ꯀꯪꯂꯥ ꯑꯕꯥꯏꯗꯨꯗꯤ ꯏꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯏꯁꯤꯡ ꯂꯩꯇ꯭ꯔꯒꯗꯤ ꯆꯤꯡꯒꯤ ꯑꯣꯏꯒꯦꯔꯥ ꯇꯝꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯂꯩꯔꯔꯣꯏꯗꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯂꯣꯛꯇꯥꯛꯀꯤ ꯍꯥꯟꯅꯒꯤ ꯂꯩꯔꯤꯕ ꯂꯝ ꯀꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯗꯤꯃꯥꯔꯀꯦꯠ ꯇꯧꯔꯒ ꯌꯥꯝꯅ ꯑꯐꯕ ꯐꯖꯕ ꯃꯣꯠꯇꯕ ꯅꯩꯗꯕ ꯄꯣꯂꯨꯁꯟ ꯊꯣꯛꯇꯕ ꯑꯗꯨꯒꯨꯝꯕ ꯏꯃꯥꯅ ꯄꯤꯔꯝꯕ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯊꯝꯕꯤꯔꯝꯕꯁꯤꯡꯕ ꯐꯖꯈ꯭ꯔꯕꯁꯦ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯈ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯁꯦ ꯃꯌꯥꯝ ꯑꯇꯥꯕ ꯃꯤ ꯋꯥꯔꯧꯕꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯁꯤ ꯐꯣꯔꯦꯁ ꯀꯟꯖꯤ ꯍꯥꯏꯔꯦ ꯀꯥꯏ ꯀꯜꯂꯤ ꯈꯪꯕ꯭ꯔꯥ ꯐꯣꯔꯦꯁꯁꯦ ꯑꯣꯐꯤꯁꯇ ꯐꯝꯃꯒ ꯐꯥꯏꯜꯗ ꯀꯜꯂꯤ ꯏꯀꯣꯂꯣꯖꯤ ꯀꯟꯖꯤ ꯊꯣꯛꯂꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯑꯃ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯕ ꯃꯁꯤꯗꯩꯗ ꯀꯥ ꯃꯅꯨꯡꯗ ꯀꯝꯄ꯭ꯌꯨꯇꯔꯗ ꯐꯝꯃꯒ ꯃꯣꯏꯅ ꯇꯧꯔꯝꯒꯗꯣꯏꯁꯦ ꯑꯔꯣꯏꯕꯅꯦ ꯃꯁꯤꯗꯗꯤ ꯌꯦꯠꯁꯤꯔ ꯀꯔꯥꯏꯗ ꯌꯦꯠꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯐꯤꯜꯗ ꯆꯠꯂꯒ ꯌꯦꯡꯕ ꯃꯇꯝꯅꯤ ꯐꯤꯜꯗ ꯆꯪꯉꯒ ꯊꯕꯛ ꯇꯧꯕ ꯃꯇꯝꯅꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ꯑꯗꯨ ꯑꯗꯥ ꯃꯁꯤꯗꯩꯗ ꯑꯣꯐꯤꯁꯇ ꯀꯝꯄ꯭ꯌꯨꯇꯔ ꯑꯃ ꯈꯤꯜꯂꯒ ꯀꯗꯥꯏꯗꯅꯣ UN ꯗꯒꯤ ꯀꯔꯤꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯔꯒ ꯄꯪꯌꯦꯠꯇꯒꯤ ꯂꯩꯕ ꯀꯥꯡꯕꯨ ꯂꯩ Chaurakna lupa lakh tara mapal lomgi mamal oigadaba lamdam asla fangliba u morok America da thanabagi damak test of crane ngasi chingmairong da leiba Fresh da Society General de Surveillance SGS ki executive Alil Gosal amadi Organic Food Private Limited ki head Anamitra Bhattacharya laktuna u morok chili sing adu kupna yengsin ke thorom adu kamari lenyana Alil Gosal na hai SGS ki pandam di North East ki entrepreneur sing promote tawduna photok hena puthokuna service tawbani pot lai diba miyoi singi wakat laktana ba puthok liba pothok khudingmak SGS na quality control tawna ba su hotnari chaurakna lakh tara mapal rom ki mamal oigata ba u morok kilo lising amaga chama asi United States da thagani karigumba quality asi atopa states singdagi helabadi atopa laibak singna hena tharak na ba khangal pasu yai haiki On behalf of SGS, we must request the government of Manipur as well as government of India to get the support to us so that we could expand our services and we could make aware of the entrepreneurs, the farmers and the exporters, importers all over who are associated with this trade in entire Manipur. And ultimately they will be beneficial in time to come whenever their product will get tested and certified. They will be in safer position and they will be in very confident in that sense. They Malem da atay mafamda ani shuna fangdaba sa makalama oidiba sangai kannabagi pandamda tamna sangai records na sinduna yarau sangai haina mingthonba sangai bu saithaba isei ngasi chungmairong leiba Hotel Classic Grande da Fongkre Thorom aduda Health and Family Welfare Minister Sapam Ranjan, Social Welfare Minister Haikam Dingo, KFNPD Minister El Susindro, Wangkai Kendrugi MLA Thangzam Arun Kumar, Mayang Imphal Kendrugi MLA Kongkham Robindro, Babina Healthcare and Hospitality Industries Private Limited ki Chairman Thangzam Dabali Amade, Environmentalist Khangembam Samungosu Sarukyake. Thorom aduki nungi oba warol piriduna yarau sangagi producer, lyricist, music composer Ranbir Thaunana Hai. Manipur gi kaibulam zawda fangliba sangai asi ngasidi tapna mutsilakuna nongmadi mutkiba yabagi akiba leire ngasi fongliba yarau sangai kauba isai asi sakna ba hotnabada awaba kaya mayok nakhi isai asida tongan ba furup singi sound yauri masida saknai raba kaya nasu achobu mateng panglapadagi isai asi fongba ngambani isai asi chumna iraga hekta fongkiba natte isai asina sangai kanaba hotnabada mateng oigani thazai sangai asi kanaba hotnabada miyam nasu mateng pangbiu Manipur da music tawbana hingbangam gani habadi thazade lam asida chongliba miyoi kaya tapna lapthorakli adubu lamdam asigi khalaga isai asi puthokpani haikhi thorom aduda Wangkai Kendrugi MLA Thangzam Arun Kumar na hai
sangai mutsalakpa haibasi tarayna lawba yade sangai bu yokhatnaba hotnabada akhoi punna thodang lawminaba changi mioiba aikhoina ka hanba thabak tawrakpada sangai asi mangtharaknaba machak oibani Manipur gi oina amadi malemda fangnadaba atangba lansing mangandanaba hotnasi haike Saya dokter online hanya campaign je kalau kuma tam sam nahan da ko ne saya mo ina sakoi wakalon ne ina saya dokter bai jadi dua ko ne saya halaman jumlah paung ratan jam lagi dua kali baba nandiram sharma environmentalist expert ini memang menggunakan subjek yang dulu pada lagi mamai da ko ne saya dokter ini semua saya ko sakoi da campaign no thora dokter si kana bagi memang da kayu mako au bagi kana mamda saya dokter online pai bagi campaign ji to jara ka lai adudagi akhina sangai bu nungsibagi wakalon de public ta khara dosu yawanaba public ta khara thamnaba haibna koi babum samongo ngai 2007 ada de akhoi leina ko ne paisa khoi mani mai targa sangai gi sigi matang di la ko public ta khara dosu sigi paudelo pi ma magadi nungsiba sangai bu nungsiba important ka dosu thamga magadi haibna sangai ji khebulam jaw gi leiro ha je bagi babum samongo ngai bi ba bagi the lost kingdom haiba life ne gam sing na yawi Lamdam asigi achoba langai ema oriba furup kayagi fazaraba na chatnabi amadi puari bu thigatuna nainaba mioi masing hantarapa asi pumnamaki achoba mangjaba mani haina Manipur University of Culture gi VC paunam gunindrona phungdokre wapam asing asi Manipur Press Club ta pangthokiba Research Forum Manipur Reform gi tarataruk suba mapokomon thorong gamari lenyana VC paunam gunindrona phungdokibani Thorum aduki sarugama oina lamdam asigi puariga sagona duna laklaba thangjing ching kobru ching amadi nongmai jing ching gi maramda ningthausam bir jandrana iba aikhoi gi langai ching haina mingthonba lairik amasu phongki Thorum aduda Reform gi Vice President Professor Chinga Kham Ibohol Reform gi Founder President Dr. N. Bir Chandra Reform gi Former President Mutum Bahadur Su Sargyake Athoiba mitunglen gi oiba warol pireduna paunam gunindrona hai lamdam asigi fazarabad na chatnabi amadi puari sing leina bamioi yamna tangna thokle masi ekoi pumnamaki yamna laibak thiba amani sanglaba chahi tara taruk asida Research Forum asina furup kayana khundariba lamdam asigi mamalol na chatnabi amadi puari kaya tungi mirol da khangana ba hotnaduna lakle Manipur khaknatana Assam Tripura Bangladesh amadi Myanmar na chingba mafam kaya da Lai harau bagi thoram pangthoktuna lakle khang hairaba oza singna lamdam asgi puariga sagona duna laklaba mafum kayada mifam pangthoktuna hauruk liba naharol singda khanganaba kan honari masimak yamna singthaningai oiba khongtang amani hairaduna makhatana reform na tungi mirol gi damak thabakaya paikhalapa oishanu haike tonga singi lamdam singsa stone inscription mayam stone inscription singasi kaseng makoi matam dugi Tokiba wari matam di wari sindo kalimta kenotong na yam sing na tasing na punggugi malin sida masagi loli idab kampung tali deba adu masagi kuye idab lon bayam mudide masagi kuye leijaba sahi rising anigi wari fiscal accounts leijaba adu mo lamdam amana masagi kuine ko hadoga atopagi kuine sinna masi ekoi ni hana sinna base yang tangba kuari to ko amneba masi munde ekoi su am ko Manipur Students Federation MSF amadi All Manipur School Students Transporter Association AMSSTA na mayai kabanisha gi mayokta poster campaign chathakre campaign adu MSF na mayai kabanisha gi mayokta changsilakpa aikhoi mayai ka ba drug thadoklasi haba khongjanggi sargama oina All Manipur School Students Transporter Association AMSSTA ga khutsamna duna Imphal East District manung chanba chingmairong haingang lambi paring dalaiba St Anthony School mamangda chathaki campaign aduga mari lenyana MSF head office ki drug affairs secretary Prem Ningombam na phungdokhibada nisa gi mayokta chathariba poster campaign asi hena khumang chawsanaba mahairoi amadi oja singna sawat piu loinyana Manipur gi tongan mafam singda lairiba mahairoi singbu puthok pusing tawriba van amadi atai transport service singna su hariba poster sticker asi masa gi gari singda su thetpiu haina appeal tawki Manipur ki mafam khudingda salariba mailol sangkhunggi schoolgi van service amadi transport service khudima na poster sticker si aidana pinaba hajari haiba
Manipuri Student Federation MSM na ngasi dagi jangsilliba campaign asibu Manipur ki kachin koya sinba thungna yoholiba mateng panggiba print amadi electronic media ki chinau singnasu mateng pangbiu haidari amadi lekai da laiba club organization civil organization khudingmak nasu MSM na jangsilliba khongthang asida mateng panggina ba Pagi merak thana tin bebre ama lominasi. Come witness the most extravagant cultural diversities of 34 tribes in one platform. Savor the local indigenous cuisines and local brew. Get a glimpse of the endangered Sangai there. The journey begins with long, peaceful uphill treks along the bountiful panoramic view. Zuko Valley is home to unique flora and fauna, flaunting beauty with scenic splendor. The mystical lake called the Loktak Lake, largest freshwater lake in the northeast. With the only floating national park in the world, the gods share the enchanting dreams with us. And we can see their overwhelming creation, where we bear witness to the skies kissing the surface. She will hold you in your plight. She will shine on you the light. Her tranquility will bring forth the best in you. With every touch, with every breath, with every sight, remarkable sight to behold, this land is a cradle for celebrating vibrance in diversity. Manipur is a land where many remarkable battles were fought. Stories of immense courage and sacrifice are reflected by the memorials. Kongjong War Memorial is one such sacred resting place for warriors who fought in the Anglo-Manipuri battle. The men and women have given everything to this land, and in return, she has blessed her people with abundance and divinity. Living among the radiant hills and valleys are the alluring people, celebrating life each day, uniting all her communities. I am beauty. I am love. I am the land of divine desire.
Break metung taram nokchari makata ba pau pisari. Ngarang numidang lagi hoduna Tamenglong district headquarter ki lambi paring koila thaba hokre. Koila thaba ki thabak asi Tamenglong kendra ki MLA Jangham Nong Pan mai na haizaduna Sivalaya Construction Company Private Limited gi khutsukulai singsinatuna Manipur lenga ki PWD gi senthang makhada chathapani nakal amaromda koila thaba ki thabak sathariba asida miyamna mateng pangbiu thabak asi mapung fana loisendriba fawba miyamna gari khamjin biganu hainasu MLA na Tamenglong town da leriba miyamda appeal tarakli Panba Yabadi, Traders Association Tamenglong T8 na Tamenglong District Headquarters ki lambi asi uful waiful na miyam da kudong cha da bakaya mayok na halay atuba matamda samjin bitrapadi kay tel thonglon ba yawna khongjang kaya chongsilagani haina District Administration da waka cherol amapisin kraba matung koila thabagi thabak asi pakhalakibani hairi Jharkhand ki Dongoa post sidake Rajasthan ki Satrapur tamna lakpa pochai puba train ama ngase ayuk pung 3:04 rom tab matamda Jaipur ki East Coast Railway Ecor Khoda Road Railway Division ki manung chanalaiba Badrak Kapilas Road Railway section ki Korai station da accident thopadaki mioi ani laikhidre amadi mioi kaya amana asok apanang kre Thaudok asge pau hek fangbaga police RPF amadi fire personnel singa mafam aduda chongsanjuna train anansan kraba mioi singbu kanbagi thabak chathab hawkre Thaudok asida laikhidraba mioi ani amadi asok pan nanglaba mioi singi chap chaba masak maming khangbangam tri loinana laikhidraba mi gi masing hengalakpa yabagi chingnabasu laidri soklaba mioi sing adu Jaipur Community Health Center CHC da laikanari hairi Hawkiba chahi lising ani tara nithoida nupi macha amabu ikai khumdaba mangkhalaba matung hatok lambada chenaba mioi ahum mara laiti haina Supreme Court na thadokiba adu Arvind Kejriwal na luchungba Delhi leingakna challenge tawragani haidri ngarang laikhidraba nupi macha adugi mama mapa amadi imung manungga unyaraba matungda ngase ayuk Delhi gi Lieutenant Governor VK Saxena na thadokraba mioi ahum asigi Mathakta Supreme Court review petition pisinaba ayabi kre Delhi lengaktagi Solicitor General Tushar Mehta amadi Additional Solicitor General Ashwarya Bhatina case asi thingnagani Hairiba mioi ahum asi Nirvaya case thokchingai tha kharagi mamangda chahitara mapal khakta ngairibi nupi macha amabu nupi oibiki kai khumba manghalaga hatok pirambada chenaba mioi singni hairi Assam ki Chief Minister Himanta Biswa Sarma Delhi da Municipal Mikhal ki campaign da saruk yabaka loinina Love Jihad kamari lenina akan ballo amasem naba dabi tokre mahakna fungdok kibada Love Jihad amasung Common Civil Code asi thingnaba akan ba ain amasem ba mathau tai matam amada Love Jihad ki matang da miyamna pauche singda panaramba adu haujikti Assam ki sahar amadi metro singda yorakle loinina numit kharani gi mamangda thokiba Aftab amasung Srada case ki matang da supaladuna Delhi Chief Minister Arvind Kejriwal amadi Deputy CM Manish Sisodia asi anti-Hindu amasung corrupted oiba luchingba amani hainasu fongdokki Nagaland Baptist Church Council NBCC na sindura numit nini chup na pangthokiba Sequencentennial celebrations ki aroiba numita Nagaland da laidiba church singna Naga political issue ga mari renyana waroishin purakpa ngamnaba wasak lauki bagalonyana Naga singi manakta lainyariba ungkhatnaba sing asi khatnaba chainaba yawdana waroishin puraknaba hotnagani hairi Thorom atida Assam Baptist Convention Manipur Baptist Convention Arunachal Baptist Churches Convention Northeast India Christian Council gi mihut sing amade Northeast India gi Council of Baptist Churches Asia Pacific Baptist Federation Baptist World Alliance India Mission Coordination Committee gi mihut singna sarukya ke Union Health Ministry gi data gi matung inna India da hawkiba pung kunmari asida nauna COVID-19 positive oiba mioi jamri supna taruk thengna kre mioi jamri marfu ma thoina laina asigi fagat ki amadi mioi tarani thoina laikhitre masiga tharaga hojik fawbada laichet asna maram oiraga laikhidaba mi gi masing punna lak manga lising kuntraga chamnga marfu taruk oikibaga loinana hojik India da COVID-19 aduna laiba mi gi masingna lising taruka jamri supna ani oiri India da lina astagi fagat pagi changna chada marfutara nipal dasmik taret mapal oke Health Ministry gi matung inna hojik fawbada lina astagi ngaktok naba laibak asagi onya crore chani tara mapal hena COVID vaccine kapchokre haidri Laichar asna laikhidaba mioi mari asi Kerala dagi mioi tara mathoi amasung Rajasthan dagi mioi amani haidri Loisilakpada maru iba pao mukhana pizari
Manipur Sangai Festival Haldokfam Oiriba Moirang Kunogi Sangai Ethnic Park Chief Minister Nongthambam Birena Sangakrai. Lakadoriba chahi lising ani kunhungdoi Sangai Festival Moirang da pangthoklagani hapta kangzeibungda makhal amtagi tholong pangthoklaroi haina Chief Minister N Birena phongdokrai. London asda fangliba u Morok America da thana bagidamak taste chokrai SGS ki miyoi singna yangsilkrai. Amadi Sangai kanna bagi pantamda yarau sangai haina mingthonba